Hi friend, ngasidi yumda paneer je kamaina semdage haibado ai hajage ko aikoi manipur di sana haina ju khangnai ko yam hawba yamna thot lawba paneer semnabagi damakta aina hojik sangom je 1 liter ne aina laujari base ko adu sangom je sahanjare adu sahan baje ahan ba saugolakpado adu oire ko yam kuina sauhan gadaba nate ahan ba saugolakpa matamda da masigi vinegar je laubiro ko vinegar se 2 teaspoon ne aina laujari base ko ado masida ising khitang normal ising do yanjan biro aduga sumaina haijan biro sangom asaubadu da ko aduga masi ngaktang adum saugolakpada ko paneer do adum olakadoine ba sumaina mix toksan biro adom na khoi dukan gi paneer na tabida yumda kaimta poryan yaudabida isana taseng na semaga sabibado aduna phaba heleba ko adu sembigi haitaragadi aigi masi niyom si yengaga sembiyu yengbiyu to mayam ai hojik sangom asaubado to paneer je hojik oiba haureeba ko matum sumaina tasalai je masini aduga aikoina vinegar se leitraga sune champra oina hapasu yai ko champra do ama adum khoigi chajum tawraga sumdok piraga maru yahandabidana summaga hapiyoba mahi do adusu dum semba yai ko champra na so adu yengbiyu to aigi je sumaina loi tasallaga leire ko adu masi je otlaga thugai biganoba ko aduga sumaina phi angauba ama laubiro ko phi angauba sida chumthokadabani phi angauba je phajana sudok chamthoga thambiyu ko aduga sumaina khoigi adomna nungaiba mawongda di tawbiyu ko mahi do chumthokpigadabane ba makhun hutpa patra ama aina laujare ko ado masida phi je hapchalani phi angauba je ko thajalane ba sumaina aduga phajana sembiro ko ado phi je adomna chawhaningba chang adum chawhanbiyu ko punba yabagi chang do adum oiba yai aduga ising je sumaina haidokpiroba ko yengbiyu masida aikoi sangom jingdo paneer da loi tasallaga oigareba ko aduga isingi sarukneba color je kitang green oirap tawraga leirise ko adu masi yengbiro isingai makha chathagare makhun hutpa patra da oibagi ko masi ising je adomna haidokpi khrasu yai natragana mathang paneer do adum sembagi damakta fridge da hapchala thambirasu yai ko masi mahi je amuk sangom da haijala paneer do adum semba amuk yai adu yengu sumaina ne khoigi khara inghanbiroba ko yam saringai dadi tawbinoba ko ingakanda sumaina phi je uru laisalaga ko mai machum je tahanbiroba aduga sumaina khoina khudakta chage haitaragana ne sumaina glass amana maningda sumaina namkhaibiyoba ko ado namakanda mahi do loina thokhineba aduga khudakta chabagidi sumaina adum sumtoaga su yabani ko aduga adomna hayengumba denum hujik semaga horengumba chage haitaragadi ko khoigi 2-3 hour muktang sumaina ne namaga thamba ko arumbaduna aduga yengo sije aina ai numidang namaga thamambaneba ko aduga yengo hujikse sigi phibam je oireba paneer je to aina paneer je yambadi natabanina ko khoigi liter amagi dunani sigi changje thoklibase ko adomna sangom yamigai paneer yam thokani ko ado sumaina adum khaibiroba ko adomna oihaningba septa ado sangom liter amana adum khoi mi ahumgumba chabagi yabagi chang konabadi adum oieba any adomna semningba recipe do adum semaga sabiro masi yengbiyo aina semiyo paneer je ko kaimta poryan yaudraba yam senglaba paneer ni adom ju soidana try tawbiyo aigi niyom sida thank you